ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯍꯦꯛ ꯇꯧꯈ꯭ꯔꯒ ꯑꯩꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯅ꯭ꯌꯨꯠ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯦꯀꯦꯠ ꯑꯣꯏꯅ ꯐꯣꯇꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗꯅ ꯄꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ, ꯃꯥꯡꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯄꯥꯏꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯀꯨꯀꯤꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯨꯡ ꯊꯥ 3-4 ꯁꯨꯔꯛꯄ ꯏꯟꯇꯔꯅꯦꯠ ꯊꯤꯡꯂꯨꯔꯕ ꯃꯇꯨꯡ ꯕ꯭ꯔꯣꯗꯕꯦꯟꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯌꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯅꯥ ꯀꯧꯏ, ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯀꯛꯄ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯥꯖꯣꯟ, ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠ ꯀꯛꯂꯛꯄ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁ ꯑꯃꯗ ꯗꯦꯂꯤꯚꯔꯤ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ, ꯏꯃꯥ, ꯕꯕꯥ ꯑꯩꯈꯣꯏ 4 ꯂꯩꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯁꯤ ꯑꯌꯥꯝꯕ ꯑꯩꯅ ꯄꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯄꯨꯝꯕ ꯂꯦꯞꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯥꯗꯕꯗꯤ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯆꯥꯎꯔꯕ ꯏꯔꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯖꯥꯇꯤ ꯐꯨꯔꯨꯞꯀꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥ ꯑꯁꯤ ꯑꯍꯜꯁꯨ ꯑꯣꯏꯔꯛꯄꯒ ꯃꯍꯥꯛ ꯉꯁꯤ ꯕꯤꯄꯤꯁꯨ ꯍꯥꯏ ꯑꯣꯏꯕꯗꯒꯤ ꯍꯤꯗꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔꯤꯕꯅꯤ꯫ ꯂꯩꯖꯔꯝꯕ ꯁꯦꯜ ꯈꯔ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯆꯥꯕꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯥꯏꯊꯣꯛꯈ꯭ꯔꯒ ꯊꯥ 4ꯃꯨꯛ ꯁꯨꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯦ꯫ ꯂꯥꯟ ꯇꯧꯔꯕꯁꯨ ꯆꯥꯛꯇꯤ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯁꯦꯜꯒꯤ ꯃꯊꯧ ꯇꯥꯔꯒ ꯂꯩꯔꯤꯉꯩꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯟ ꯑꯃ ꯂꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯥꯟꯅ ꯂꯣꯟ ꯈꯔ ꯂꯧꯔꯕꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯅꯕ ꯌꯥꯔꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯒꯤꯁꯨ ꯂꯣꯟ ꯂꯧꯕ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯅ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯂꯣꯟ ꯂꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯩꯅꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ, ꯄꯥꯟ ꯀꯥꯔꯗ ꯅꯝꯕꯔꯅꯆꯤꯡꯕ ꯍꯥꯞꯂꯝꯃꯤ꯫ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯣꯟ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯝꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯂꯝꯃꯤ꯫ ꯂꯣꯟ ꯂꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯕ ꯁꯥꯏꯠꯁꯤꯡ ꯀꯔꯤ ꯀꯔꯝꯕ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯍꯥꯞꯂꯒ ꯌꯦꯡꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ネꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯟ ꯂꯧꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯂꯣꯟ ꯂꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯟ ꯂꯧꯅꯤꯡꯂꯒꯗꯤ ꯍꯥꯏꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯦꯞꯁ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯔꯝꯕ ꯋꯥꯈꯜ ꯈꯔ ꯐꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯂꯣꯟ ꯈꯔ ꯂꯧꯕ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯃꯦꯟꯅꯔꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ APK ꯐꯥꯏꯜ ꯑꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯅꯠꯇꯦ, ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯨꯄꯥ 9,000ꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯔꯝꯃꯤ, ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯣꯟ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯣꯟ ꯂꯧꯅꯕ ꯑꯩꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯗ ꯁꯦꯌꯔ ꯇꯧꯔꯨꯕ ꯑꯗꯨ, ꯑꯩꯒꯤ ꯗꯦꯇꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁꯦꯌꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯣꯟ ꯂꯧꯕꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ID, ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯦꯌꯔ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯅ ꯌꯣꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯝꯄꯅꯤ ꯑꯄꯤꯛꯄꯗꯅ ꯈꯔ ꯍꯦꯟꯅ ꯑꯣꯏꯒꯜꯂꯤ, ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯆꯧꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯃꯈꯣꯏꯗꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯝꯗꯦ꯫
ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯂꯨꯄꯥ 9,000ꯒꯤ ꯂꯣꯟ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯂꯣꯟ ꯑꯗꯨ ꯊꯥ 3 ꯊꯣꯛꯅ EMI ꯊꯤꯒꯗꯕꯅꯤ꯫ EMI ꯑꯃꯗ ꯂꯨꯄꯥ 3,000ꯒ ꯈꯔꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯟꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕ ꯉꯝꯂꯦ, ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯑꯃꯃꯨꯛ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯝꯕ ꯁꯦꯜ ꯑꯗꯨ ꯑꯍꯥꯟꯕꯒꯤ EMI ꯊꯤꯗꯣꯛꯈ꯭ꯔꯒ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯈꯔ ꯁꯤꯖꯤꯟꯅꯕꯒ ꯁꯦꯜ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯊꯥ ꯑꯅꯤꯁꯨꯕꯒꯤ EMI ꯊꯤꯒꯗꯕ ꯑꯗꯨ ꯊꯤꯕ ꯉꯝꯍꯧꯗ꯭ꯔꯦ꯫ EMI ꯊꯤꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯀꯝꯄꯅꯤ ꯑꯗꯨꯅ ꯂꯣꯟ ꯊꯧꯕꯒꯤ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯄꯤꯒꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯔꯤꯀꯣꯚꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯅ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯨꯕꯒꯤꯅꯤ ꯈꯟꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯇꯥꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯗꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯆꯤꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯃꯔꯣꯝꯗꯗꯤ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯅꯁꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯊ꯭ꯔꯦꯇꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯗꯨ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯦꯀꯦꯠ ꯑꯣꯏꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀꯟꯇꯦꯛ ꯂꯤꯁꯇ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯝꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯃꯒꯤ ꯁꯛ ꯑꯗꯨꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛ ꯑꯣꯏꯍꯟꯕ ꯌꯥꯔꯦ AIꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃꯅ ꯁꯥꯎꯠꯀꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯔꯁꯃꯤꯀꯥ ꯃꯟꯗꯅꯥꯒꯤ ꯗꯤꯞꯐꯦꯛ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤ ꯑꯃꯅ ꯍꯦꯛ ꯌꯦꯡꯕꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯏꯐꯝꯗ ꯊꯣꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕ ꯑꯁꯤ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯑꯦꯛꯁꯦꯁ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯟꯇꯦꯛ ꯑꯃꯗꯤ ꯒꯦꯂꯔꯤ ꯌꯦꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯅ ꯑꯦꯞꯁ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅ ꯑꯦꯂꯥꯎ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯒꯦꯂꯔꯤꯗ ꯌꯥꯎꯔꯤꯕ ꯏꯆꯝ ꯆꯝꯕ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯅ ꯀꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯒꯦꯂꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯑꯩ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯑꯃꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯝꯗꯣꯛꯇꯨꯅ ꯊꯥꯗꯣꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯩ ꯆꯥꯛ ꯆꯥꯈꯤꯔꯝꯗꯦ꯫ ꯋꯥꯈꯜꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯁꯦꯜ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯁꯤ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯒ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯇꯠꯇꯅ ꯍꯪꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯁꯨ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯏꯁꯥ ꯏꯊꯟꯗ ꯏꯀꯥꯏꯖꯕ, ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯏꯁꯥ ꯏꯊꯟꯗ ꯍꯪꯖꯔꯝꯈꯤ꯫ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4-5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯔꯝꯈꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 9 ꯍꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯁꯦꯌꯔ ꯇꯧꯔꯝꯈꯤꯗꯦ꯫ ꯇꯧꯕꯁꯨ ꯏꯀꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯅꯥꯗꯒꯤ ꯁꯦꯜ ꯑꯃꯨꯛ ꯄꯨꯔꯒ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯗꯨ ꯁꯤꯡꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯐꯣꯇೋ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯁꯦꯝꯗꯣꯛꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩ ꯁꯦꯜ ꯈꯔ ꯄꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯋꯥꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯩꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯁꯦꯌꯔ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯂꯣꯟ ꯊꯧꯕꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ, ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯁꯤꯡꯂꯛꯀꯦ, ꯑꯩ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕꯒꯤꯅꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯏꯟꯇꯔꯅꯦꯠ パイꯔꯒ ꯅꯣꯏꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯈꯔ ꯃꯈꯩ ꯂꯦꯞꯅꯕꯒꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯜ ꯄꯨꯅꯕ ꯆꯠꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯀꯝꯄꯅꯤꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯪꯂꯦꯝ ꯀꯧꯏ꯫ ꯃꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ, ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯑꯩꯅ ꯂꯨꯄꯥ 9,000 ꯂꯣꯟ ꯂꯧꯕꯅꯤ, ꯑꯗꯨꯕꯨ
ꯑꯍꯥꯟꯕ EMI ꯑꯃ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ EMI ꯑꯅꯤ ꯊꯤꯒꯗꯕ ꯋꯥꯠꯂꯤꯕꯅꯤ EMI ꯑꯃꯗ ꯂꯨꯄꯥ 3,000 ꯃꯨꯛ ꯑꯣꯏꯈꯤꯕꯅꯤ EMI ꯑꯅꯤ ꯑꯗꯨ ꯄꯨꯜꯂꯒ ꯄꯨꯂꯞꯅ ꯂꯨꯄꯥ 6,900 ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯁꯤꯡꯕꯤꯈꯤꯕ ꯑꯗꯨ ꯑꯩꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕꯅ ꯂꯨꯄꯥ 9,000ꯅꯤ ꯑꯗꯨꯒ 9,000 ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯦꯛꯁ ꯅꯨꯡ ꯀꯛꯂꯒ ꯑꯩꯉꯣꯟꯗ 6,900 ꯃꯨꯛ ꯐꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ EMI ꯑꯃꯁꯨ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯟ ꯑꯗꯨ 6,900 ꯃꯨꯛ ꯁꯤꯡꯈꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯅꯁꯨ ꯂꯧꯕꯤꯗꯅꯕ ꯇꯧꯕꯤꯌꯨ ꯑꯩꯅ ꯂꯣꯟ ꯑꯗꯨ ꯁꯤꯡꯈꯤꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯡꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯈꯤꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯣꯟꯒꯤ ꯑꯦꯃꯥꯎꯟ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯃꯤ ꯑꯃꯅ ꯄꯥꯏꯈꯠꯂꯒ ꯀꯅꯥꯅꯣ ꯍꯪꯂꯝꯈꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯍꯥꯏꯔꯒ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ ꯀꯣꯜ ꯑꯗꯨ ꯂꯥꯏꯟꯗ ꯍꯣꯜ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯟ ꯑꯦꯃꯥꯎꯟ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯂꯣꯟꯒꯤ ꯑꯦꯃꯥꯎꯟ ꯑꯁꯤ ꯑꯅꯤꯁꯨꯕ EMI ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯄꯥꯈꯠꯄ ꯐꯥꯎꯔꯝꯈꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯂꯣꯟ ꯑꯦꯃꯥꯎꯟ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯕꯅꯤ ꯁꯦꯀꯦꯟ EMI ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯣꯔ ꯅꯦꯛꯁ EMI ꯑꯦꯃꯥꯎꯟ ꯗ꯭ꯌꯨ ꯍꯥꯏꯔꯒ ꯑꯦꯞꯁ ꯑꯗꯨꯗ ꯊꯣꯛꯏ ꯑꯗꯨꯗ ꯄꯦ ꯅꯥꯎ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯃꯁꯨ ꯌꯥꯎꯏ ꯄꯦ ꯅꯥꯎꯒꯤ ꯑꯣꯞꯁꯟꯗ ꯅꯝꯂꯒ ꯑꯔꯣꯏꯕ EMI ꯑꯗꯨꯁꯨ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯑꯔꯣꯏꯕ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯝꯕ ꯑꯁꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯇꯧꯔꯝꯈꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅ꯭ꯌꯨꯠ ꯑꯣꯏꯕ ꯐꯣꯇꯣ ꯚꯤडिꯑꯣꯁꯤꯡ ꯁꯦꯝꯂꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯋꯥꯠꯍꯧꯔꯤꯕ 3,000 ꯍꯦꯟꯕ ꯑꯗꯨ ꯀꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯄꯤꯊꯣꯛꯀꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯂꯣꯟ ꯑꯗꯨ ꯁꯤꯡꯕꯤꯔꯤꯕꯅꯤ ꯑꯃꯨꯛꯀ ꯃꯉꯣꯟꯗ ꯂꯣꯟ ꯑꯦꯃꯥꯎꯟ ꯑꯗꯨ ꯊꯤꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛꯀ ꯃꯇꯧ ꯀꯔꯝꯅ ꯊꯤꯕꯤꯌꯨ ꯍꯥꯏꯒꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯅꯥꯈꯣꯡ ꯁꯥꯔꯒ ꯊꯃꯣꯏꯅꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯕꯨꯗꯤ ꯑꯃꯨꯛꯀ ꯃꯈꯣꯏꯒꯤ 3,000ꯒꯤ ꯑꯋꯥꯠꯄ ꯑꯗꯨ ꯊꯤꯗꯣꯛꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟ ꯑꯗꯨ ꯊꯤꯈ꯭ꯔꯕꯅꯤ ꯑꯃꯨꯛꯀ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯍꯥꯏꯕꯤꯕꯅꯤ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯗꯨꯗ ꯁꯦꯜꯒꯤ ꯃꯊꯧꯗꯤ ꯇꯥꯔꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯏꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯂꯧꯔꯕ ꯐꯥꯎꯕ ꯑꯃꯨꯛꯀ ꯀꯝꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯧꯕ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯑꯍꯨꯝꯁꯨꯕ EMI ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯄꯪꯉꯤ ꯂꯧꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯄꯪꯇꯧ ꯇꯧꯕ ꯃꯥꯟꯁꯤꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯗꯨꯅ ꯑꯩꯒꯤ WhatsAppꯇ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨ ꯍꯧꯖꯤꯛ ꯊꯤꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯦꯃꯦꯟ ꯇꯧꯅꯕ ꯂꯤꯡꯛ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯦꯃꯦꯟ ꯑꯗꯨ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯔꯝꯈꯤ ꯑꯩꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯝꯈꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯂꯣꯟ ꯑꯗꯨ ꯁꯤꯡꯈ꯭ꯔꯕꯅꯤ ꯂꯣꯟ ꯑꯗꯨ ꯁꯤꯡꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯂꯣꯟ ꯁꯤꯡꯅꯕ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯏꯃꯥꯟꯅꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯁꯤꯟꯕ ꯄꯥꯝꯂꯝꯈꯤꯗꯦ ꯃꯍꯥꯛꯀꯤꯁꯨ ꯏꯃꯨꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯨꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯩꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯝꯗꯦ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯈꯟꯗꯣꯛꯂꯝꯈꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟꯃꯛꯇꯤ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯣꯟ EMI ꯊꯤꯔꯤꯕ ꯑꯁꯤ ꯑꯍꯨꯝꯁꯨꯕ EMI ꯊꯤꯒꯗꯕꯅꯤ ꯃꯇꯝꯗꯤ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯊꯥ ꯊꯣꯔꯛꯄꯗ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨ ꯊꯤꯔꯕꯁꯨ ꯊꯤꯒꯦ ꯈꯜꯂꯝꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯊꯪ ꯊꯥ ꯊꯣꯛꯂꯛꯄꯗ ꯀꯗꯥꯏꯗꯒꯤ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯁꯤꯡꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯣꯇꯣ ꯚꯤडिꯑꯣꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯛꯂꯕꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕ ꯅꯠꯇꯕꯅꯤ나 ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯑꯗꯨꯃꯥꯏꯅ ꯔꯤꯛꯁ ꯂꯧꯒꯅꯨ ꯂꯨꯄꯥ 3,000 ꯈꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯕꯗꯅꯥꯝ ꯑꯣꯏꯕꯗꯣ ꯀꯥꯟꯅꯗꯦ ꯃꯥꯅ ꯑꯔꯣꯏꯕ EMI ꯑꯗꯨ ꯊꯤꯗꯣꯛꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯀꯣꯟꯅ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤꯁꯨ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯂꯩꯕꯗꯨ ꯁꯤꯖꯤꯟꯅꯧ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯕꯨ ꯃꯇꯦꯡ ꯇꯧꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤ ꯃꯥ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕ ꯉꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯇꯧꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯑꯩꯁꯨ ꯀꯅꯥꯒꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯑꯩꯅ ꯀꯣꯜ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯄꯥꯏꯔꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯄꯥꯏꯈꯠꯂꯤ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯩꯅ ꯂꯣꯟ ꯂꯧꯔꯨꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯂꯝꯈꯤꯗꯦ ꯏꯁꯥ ꯏꯊꯟꯇ ꯄꯥꯈꯠꯄꯅ ꯏꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯌꯨ ꯍꯥꯏꯅ ꯄꯤꯔꯛꯏ ꯑꯩꯁꯨ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯈꯤ
ꯑꯗꯨꯒ ꯂꯣꯟ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯥꯁ EMI ꯍꯥꯏꯕꯗꯤ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨ ꯄꯦꯗ ꯑꯣꯏꯔꯦ, ꯃꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯒꯤ ꯑꯍꯨꯝꯁꯨꯕ EMI ꯑꯗꯨ ꯃꯈꯣꯏꯗ ꯊꯣꯛꯇꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯐꯨꯜ ꯄꯦꯗ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯉꯥꯏꯍꯥꯛ ꯍꯔꯥꯎꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯐꯨꯡꯒꯠꯂꯒ ꯂꯩꯔꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯣꯟ ꯗꯦꯇꯥ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯃꯃꯤꯡ ꯐꯖꯅ ꯈꯪꯗꯕ ꯑꯦꯞꯁ ꯑꯃ ꯐꯥꯎꯕ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯟ ꯂꯧꯕꯗ ꯈꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯪꯉꯣꯟꯗ WhatsAppꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯁꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯛꯄ ꯌꯥꯏ, ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄ ꯌꯥꯏ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯦꯟ ꯀꯥꯔꯗ ꯅꯝꯕꯔ, ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔ ꯈꯨꯠꯊꯥꯡꯗ ꯂꯣꯟ ꯂꯧꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯗꯤꯇꯦꯜꯁ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯗꯣꯝꯗ ꯊꯣꯛꯂꯕꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯃꯃꯥ ꯕꯕꯥꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯟꯊꯦꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯒꯤ ꯑꯍꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯗꯕ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯣꯝꯗ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯂꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯃꯃꯤꯡ ꯈꯪꯕ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯗꯒꯤ ꯂꯧꯕꯤꯌꯨ꯫ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯟ ꯂꯧꯕ ꯑꯁꯤ ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ 750ꯒꯤ ꯃꯊꯛꯇ ꯂꯩꯔꯕ 900ꯀ ꯂꯩꯔꯕꯗꯤ ꯑꯆꯧꯕ ꯀꯝꯄꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯉꯣꯟꯗ ꯂꯣꯟ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ꯑꯁꯤ 750ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯀꯝꯄꯅꯤ ꯑꯆꯧꯕꯅꯗꯤ ꯑꯗꯣꯝꯗ ꯂꯣꯟ ꯄꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ꯑꯁꯤ 750ꯒꯤ ꯃꯈꯥꯗ ꯂꯩꯔꯕꯁꯨ ꯑꯗꯣꯝꯗ ꯂꯣꯟ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨ ꯑꯗꯣꯝꯗ ꯂꯣꯟ ꯑꯦꯃꯥꯎꯟ ꯔꯤꯀꯣꯚꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯒꯗꯕ ꯀꯝꯄꯅꯤ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯣꯟ ꯂꯧꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯄꯔꯃꯤꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯂꯥꯎ ꯄꯪꯇꯧꯗ ꯇꯧꯔꯨꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯍꯜꯂꯛꯄ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯂꯣꯟ ꯔꯤꯀꯣꯚꯔꯤ ꯇꯧꯕꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯛ ꯑꯃꯗꯤ ꯒꯦꯂꯔꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯦꯡꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯒꯦꯂꯔꯤ ꯑꯗꯨꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯂꯕꯗꯤ ꯑꯗꯨꯁꯨ ꯄꯕ꯭ꯂꯤꯛꯇ ꯊꯥꯗꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕ ꯃꯊꯧ ꯇꯥꯔꯦ꯫ ꯚꯥꯏꯔꯦꯜ ꯑꯣꯏꯒꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯥꯞꯄꯤꯒꯅꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯗꯕ ꯑꯦꯞꯁꯤꯡ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯁꯨ ꯀꯝꯄꯅꯤ ꯃꯁꯛ ꯈꯪꯕ ꯑꯆꯧꯕ ꯀꯝꯄꯅꯤ ꯈꯛꯇꯒꯤ ꯂꯣꯟ ꯂꯧꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯑꯦꯞꯁ ꯑꯗꯨꯈꯛ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯒ ꯍꯥꯏꯖꯍꯧꯒꯦ, WhatsAppꯇ ꯅꯝꯕꯔ ꯈꯪꯗꯕꯅ ꯍꯥꯏ ꯍꯦꯂꯣ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯒ ꯑꯗꯣꯝꯅ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯨꯔꯒ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯣꯝꯗ ꯁꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯛꯄ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯜ ꯇꯥꯟꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯈꯤꯕ ꯑꯁꯤ ꯑꯩꯅ ꯁꯦꯜꯒꯤ ꯃꯊꯧ ꯇꯥꯕꯗꯒꯤ ꯑꯆꯧꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯀꯝꯄꯅꯤꯅ ꯂꯣꯟ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯟ ꯂꯧꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯑꯦꯞꯁ ꯍꯥꯞꯆꯤꯟꯗꯨꯅ ꯀꯟꯇꯦꯛ ꯂꯤꯁ, ꯒꯦꯂꯔꯤ, ꯀꯦꯃꯦꯔꯥꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯂꯨꯕ ꯍꯥꯏꯕꯗꯤ ꯑꯦꯂꯥꯎ ꯂꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯑꯦꯞꯁ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯅꯨ, ꯃꯁꯛ ꯈꯪꯗꯕ ꯂꯤꯡꯛꯇ ꯆꯪꯕꯤꯒꯅꯨ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣ ꯑꯃꯗꯤ ꯂꯩꯔꯤ꯫ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ, ꯊꯤꯒꯠꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯊꯤꯒꯠꯍꯟꯕꯕꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯣꯛꯇꯅꯕ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫